ꯑꯉꯟꯕ ꯃꯇꯝꯗꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯗ ꯂꯥꯏꯔꯤꯛ 13 ꯑꯃ ꯑꯗꯨꯒ ꯃꯌꯥꯏ ꯆꯟꯕ ꯃꯇꯝꯁꯤꯒꯤ 19th century ꯂꯥꯏꯔꯤꯛ 9 ꯑꯃꯒ ꯄꯨꯟꯅ ꯄꯨꯟꯕꯁꯤꯅꯤ ꯃꯥꯅ ꯍꯟꯗꯛ ꯄꯨꯊꯣꯛꯂꯛꯏꯕꯁꯤ ꯂꯥꯏꯔꯤꯛꯁꯤ ꯌꯥꯝ ꯃꯄꯨꯡ ꯐꯥꯏ ꯑꯗꯨꯒ ꯅꯩꯅꯕꯒꯤ ꯃꯤꯠꯌꯦꯡꯁꯨ ꯀꯨꯞꯄꯤ ꯂꯣꯏꯅꯃꯛꯇꯗꯤ ꯅꯠꯇꯦ ꯈꯔ ꯈꯔ ꯄꯣꯡꯅ ꯆꯠꯄ ꯏꯁꯣꯛ ꯁꯣꯝꯗꯕ ꯖꯒꯥ ꯈꯔꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯁꯪꯕ ꯋꯥꯔꯤ ꯑꯃ ꯄꯤꯕ ꯑꯗꯨꯒ ꯃꯊꯪ ꯇꯥꯔꯛꯄꯗ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯟ ꯅꯩꯅꯒꯗ꯭ꯔꯥ ꯀꯦꯔꯦꯛꯇꯔ ꯅꯩꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯥꯠ ꯅꯩꯅꯒꯗ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯦ ꯃꯥꯅ ꯈꯥꯏꯗꯣꯛꯑꯒ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯩꯅꯔꯒ ꯊꯝꯃꯛꯄꯅꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯆꯠꯇ ꯑꯗꯨꯝ ꯄꯨꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯂꯩꯔꯝꯕꯁꯤꯅꯤ ꯃꯌꯦꯛ ꯂꯩꯔꯝꯕꯁꯤꯅ ꯁꯥꯍꯤꯇ꯭य ꯂꯩꯔꯝꯃꯦ ꯑꯏꯕ ꯂꯩꯔꯝꯃꯦ ꯂꯥꯛꯆꯜꯂꯒ ꯊꯝꯕꯤꯔꯝꯃꯦ ꯑꯏꯕꯁꯤꯡ ꯑꯁꯤ ꯈꯨꯏ ꯑꯣꯏꯅ ꯊꯅꯝꯕꯅꯤ ꯑꯗꯨꯅ ꯀꯣꯄꯤꯁꯤ ꯌꯥꯝ ꯂꯤꯛꯂꯤꯅ ꯄ꯭ꯔꯤꯟꯇꯦꯠ ꯐꯣꯝꯗ ꯅꯠꯇꯕꯅꯤꯅ ꯈꯨꯠꯅ ꯁꯤꯟꯗꯣꯛꯑꯒ ꯀꯅꯥꯒꯨꯝꯕ ꯃꯥꯏꯆꯧ ꯑꯃꯅ ꯃꯈꯨꯠꯇ ꯂꯩꯕ ꯂꯥꯏꯔꯤꯛꯁꯤ ꯃꯥꯒꯤ ꯃꯈꯥꯗ ꯃꯍꯩ ꯇꯝꯂꯤꯕ ꯃꯌꯥꯝꯗꯨꯗ ꯅꯪ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯐꯪꯕ ꯌꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛꯇꯨ ꯄꯤꯊꯣꯛꯄ ꯅꯠꯇꯦ ꯁꯤꯜꯂꯒ ꯄꯨꯈꯤꯗꯣꯏꯅꯤ ꯃꯉꯣꯟꯗ ꯇꯝꯕꯤꯕꯁꯤꯡꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯃꯇꯝꯗꯨꯒꯤ ꯁꯤ ꯁꯥꯍꯤꯇ꯭य ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇ ꯇꯝꯕꯤꯕ ꯁꯤꯒꯨꯝꯕ ꯅꯠꯇꯦ ꯃꯥꯏꯆꯧ ꯄꯣꯟꯗꯤꯠꯁꯤꯡ ꯑꯁꯤꯅ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯏꯔꯥꯠ ꯄꯨꯖꯥꯒ ꯀꯣꯟꯅꯅ ꯂꯣꯏꯅꯔꯒ ꯆꯠꯄ ꯄꯣꯠ ꯑꯣꯏ ꯑꯔꯤꯕ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯁꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯑꯌꯥꯝꯕꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯑꯣꯏ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯑꯣꯏꯔꯛꯄꯁꯤꯅ ꯄꯨꯌꯥ ꯃꯩ ꯊꯥꯕꯗ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯃꯩ ꯊꯥꯕ ꯇꯥꯔꯒꯁꯨ ꯆꯤꯟꯄꯨꯡꯗ ꯂꯩꯍꯧꯕꯁꯤꯅ ꯃꯥꯡꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯀꯥꯞꯄꯁꯦ ꯐꯅꯌꯥꯝ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯣ ꯀꯣꯄꯤ ꯃꯌꯥꯝ ꯑꯃ ꯀꯅꯥꯝꯇ ꯂꯩꯍꯧꯔꯅꯨ ꯃꯥꯏꯕ ꯑꯃꯅ ꯆꯤꯟꯗ ꯕꯔꯪ ꯑꯗꯨꯝ ꯆꯤꯟꯐꯥ ꯄꯨ ꯂꯩꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯔꯝꯗꯤ ꯆꯨꯞ ꯁꯥꯕꯒꯤ ꯂꯥꯏꯁꯣꯟꯗ ꯃꯁꯤ ꯆꯤꯟꯐꯥ ꯑꯣꯏꯅ ꯁꯣꯜꯂꯛꯀꯗꯣꯏꯅꯦꯕ ꯃꯁꯤꯒꯨꯝꯕꯁꯤ ꯁꯣꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅꯤꯅ ꯃꯥꯏꯕ ꯈꯨꯗꯤꯡꯃꯛꯅ ꯆꯤꯟꯐꯥ ꯄꯨꯏ ꯍꯥꯏꯕꯗꯤ ꯆꯨꯞ ꯁꯥꯕꯒꯤ ꯂꯥꯏꯁꯣꯟ ꯁꯣꯟꯒꯗꯧꯔꯤꯕ ꯑꯌꯥꯝꯕ ꯃꯥꯏꯕꯅ ꯅꯨꯃꯤꯠ ꯀꯥꯞꯄꯁꯦ ꯆꯤꯟꯐꯥ ꯄꯨꯔ ꯂꯩꯗꯣꯏꯅꯤ ꯇꯣꯇꯦꯡ ꯂꯣꯟꯁꯤ ꯆꯤꯟꯐꯥ ꯄꯨꯔ ꯂꯩꯗꯣꯏꯅꯤ ꯑꯅꯤꯃꯛ ꯂꯥꯏꯔꯣꯟ ꯑꯣꯏꯅ ꯑꯗꯨꯝ ꯁꯣꯟꯗꯣꯏꯅꯤ ꯑꯗꯨꯑꯣꯏꯗꯤ ꯐꯅ ꯃꯩ ꯊꯥꯈꯤ ꯇꯥꯔꯒꯁꯨ ꯆꯤꯟꯄꯨꯡꯗ ꯂꯩꯍꯧꯕ ꯃꯩꯇꯩ ꯑꯃꯠꯇꯅ ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯗ ꯆꯤꯟꯐꯥꯗ ꯂꯣꯏ ꯇꯧꯋꯦꯕ ꯂꯥꯏꯔꯤꯛ ꯐꯥꯛꯇꯣꯛꯑꯒ ꯇꯧꯗꯦꯕ ꯆꯤꯟꯐꯥ ꯄꯨꯕꯁꯦ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯆꯤꯟꯐꯥꯗ ꯂꯩꯅꯕ ꯑꯣꯏꯕꯅꯤꯅ ꯑꯉꯟꯕ ꯃꯇꯝꯒꯤ ꯁꯥꯍꯤꯇ꯭ꯌꯁꯤꯡ ꯑꯁꯦ ꯑꯌꯥꯝꯕꯅꯁꯨ ꯐꯣꯡꯉꯝꯃꯤꯕꯁꯤꯡ ꯑꯁꯦ ꯃꯃꯤꯡ ꯑꯃꯁꯨ ꯊꯥꯗꯦ ꯁꯤꯗ ꯂꯩꯔꯤꯕ ꯑꯍꯥꯟꯕꯒꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛ 13 ꯑꯁꯦ ꯑꯏꯕꯒꯤ ꯃꯃꯤꯡ ꯌꯥꯎꯗꯕ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯦꯕ ꯀꯅꯥꯅ ꯀꯔꯝꯕ ꯃꯇꯝꯗ ꯏꯔꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯥꯎꯗꯕ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯦꯕ ꯃꯔꯝꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛꯀꯤ ꯑꯣꯏ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯃꯃꯤꯡꯒ ꯊꯥꯔꯛꯇ꯭ꯔꯤꯕꯁꯦ 18th century ꯃꯃꯥꯡꯗ ꯂꯩꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯏꯕꯒꯤ ꯃꯃꯤꯡ ꯊꯥꯒꯦꯅ ꯑꯗꯨꯃꯛ ꯂꯧꯋꯦꯕ ꯑꯗꯨꯅ ꯑꯏꯕꯒꯤ ꯃꯃꯤꯡ ꯊꯥꯗꯕ ꯏꯕꯒꯤ ꯃꯇꯝ ꯊꯥꯗꯕ ꯂꯣꯟꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯟꯁꯣꯅꯦꯟꯠ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯁꯤꯒꯤ ꯐꯣꯅꯤꯝꯁꯤ 15ꯗ ꯃꯄꯨꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯁꯛꯅꯦꯕ ꯑꯗꯨꯅ ꯍꯥꯏꯗꯕ꯭ꯔꯥ ꯀꯥꯏꯁꯦ ꯍꯥꯏꯗ ꯄꯂꯥ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯣ 18th century ꯁ꯭ꯋꯥꯏꯁꯤꯒꯤ ꯍꯧꯔꯛꯄ 17th century ꯂꯣꯏꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯆꯥꯏꯔꯣꯡꯕꯅ ꯄꯥꯟꯕ ꯃꯇꯝꯗꯒꯤ ꯃꯅꯤꯄꯨꯔꯗ ꯇꯞ ꯇꯞꯅ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯒꯤ ꯃꯃꯤꯁꯤ ꯇꯥꯔꯛꯏ ꯃꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯔꯥꯏꯔꯣꯡꯕꯁꯤ ꯁꯥꯀ ꯙꯔꯃꯗ ꯂꯥꯏꯅꯤꯡ ꯂꯧꯅꯕꯒꯤꯗꯃꯛꯇ ꯀ꯭ꯔꯤꯁꯅꯒꯤ ꯃꯟꯗꯤꯔꯁꯤ ꯁꯥꯕ ꯍꯧꯗꯣꯏꯅꯤ ꯑꯗꯨꯕꯨ 1709ꯗ ꯃꯥꯁꯦ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯗꯒꯤ ꯂꯥꯏꯁꯪꯁꯤ ꯁꯪꯒꯥꯗ꯭ꯔꯤꯉꯩꯗ ꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯥ ꯂꯥꯏꯅꯤꯡ ꯂꯧꯈꯤꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥꯁꯤ ꯄꯥꯝꯍꯩꯕꯁꯤꯅ ꯃꯄꯥ ꯌꯨꯝꯕ ꯊꯨꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯀ ꯙꯔꯃꯗ ꯂꯥꯏꯅꯤꯡ ꯂꯧꯔꯒ ꯅꯤꯡꯊꯧ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ 1716ꯗ ꯁꯥꯟꯇꯤꯗꯥꯁ ꯂꯥꯛꯑꯀꯥꯟꯗ ꯕ꯭ꯔꯍꯃꯥꯟꯒꯤ ꯙꯔꯃꯁꯦ ꯑꯃꯨꯛ ꯁꯟꯗꯣꯛꯑꯕꯅꯤ 1717ꯗ ꯃꯥ ꯕ꯭ꯔꯍꯃꯥꯟꯒꯤ ꯙꯔꯃꯗ ꯂꯥꯏꯅꯤꯡ ꯂꯧꯈꯤ ꯁꯤꯒꯤ ꯂꯧꯔꯛꯄ ꯃꯇꯝ ꯁ꯭ꯋꯥꯏꯁꯤ ꯌꯧꯔꯛꯄꯗꯗꯤ ꯁꯥꯍꯤꯇ꯭ꯌꯗ ꯌꯥꯝ ꯆꯥꯎꯕ ꯑꯍꯣꯡꯕ ꯑꯃ ꯀꯜꯆꯔꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯁꯥꯍꯤꯇ꯭ꯌꯗꯁꯨ ꯑꯍꯣꯡꯕꯁꯤ ꯂꯥꯛꯄꯗꯒꯤ 18th-19th century ꯁꯥꯍꯤꯇ꯭ꯌꯁꯤꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯑꯃ ꯊꯝꯃꯦꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗꯗꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯦꯗꯥꯞꯇꯦꯁꯟꯒꯤ ꯃꯑꯣꯡꯗ ꯔꯨꯄꯥꯟꯇꯔꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤꯁꯨ ꯐꯖꯅ ꯄꯥꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯐꯖꯅ ꯏꯊꯣꯛꯄ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯔꯥꯃꯥꯌꯟꯒꯤ ꯀꯥꯟꯗ 9 ꯃꯥꯅ ꯁꯤꯗ ꯀꯥꯟꯗ ꯏꯗꯤ ꯅꯩꯅꯕꯗ ꯌꯥꯎꯔꯦ आदि कांदा किसकिन कांदा माई लाइफ से यावे कांदा तरेनी लेदुसी तरेमक्सी मणिपुर थोकदेनी मैतेलोना मैतेगी ओइबो वाहि वता अरिबदे इदेनी अदुगा मपानी ओइबा लोन मयाम अमदि संसले राम संसले सुग्रीव संसले हाइबदि अखोइदा लेरमदबा लोन मयाम अमदि संसले के
ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯤꯟꯗꯨꯒꯤ ꯕꯦꯗ ꯁꯥꯁꯇ꯭ꯔꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯂꯥꯏꯅꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯍꯥꯚꯥꯔꯠꯀꯤ ꯁꯔꯨꯛ ꯈꯔ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯦꯗ ꯄꯨꯔꯥꯒꯤ ꯁꯔꯨꯛ ꯈꯔ ꯃꯅꯤꯄꯨꯔꯤꯗ ꯏꯊꯣꯔꯛꯄ ꯆꯪꯁꯤꯜꯂꯛꯄꯁꯦ ꯍꯧꯔꯛꯄꯗꯒꯤ ꯂꯣꯟꯗ ꯃꯤꯛꯁꯑꯞ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯤꯖꯤꯟꯅꯔꯝꯃꯤꯕ ꯀꯟꯁꯣꯅꯦꯟ ꯃꯁꯤꯡ ꯑꯁꯦ ꯃꯄꯥꯟꯒꯤ ꯂꯣꯟꯁꯤꯡ ꯑꯗꯨꯒ ꯄꯨꯟꯁꯤꯟꯅꯔꯒ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯌꯥꯏ ꯊꯪꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤత్ꯌꯒꯤ ꯃꯁꯛꯁꯦ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯙꯩꯔꯆꯟꯗ꯭ꯔꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯒꯧꯔꯤꯌꯥ ꯕꯩꯁꯅꯕꯤꯖꯝꯁꯦ ꯀꯟꯈꯠꯂꯛꯄꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯃꯔꯥ ꯆꯦꯠꯁꯤꯜꯂꯛꯑꯦꯕ ꯑꯗꯨꯅ ꯕꯦꯡꯒꯣꯂꯤꯗ ꯂꯩꯔꯤꯕ ꯇꯥꯈꯠꯂꯕꯒꯤ ꯄꯔꯤꯡꯗꯨꯒ ꯃꯩꯇꯩ ꯃꯌꯦꯛꯇ ꯁꯦꯝꯒꯠꯂꯒ ꯄꯨꯊꯣꯔꯛꯑꯦ ꯆꯠꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛꯀꯤꯗ 93 ꯆꯨꯝꯃꯤ 34 ꯆꯨꯝꯃꯤ 35 ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯠ ꯃꯌꯥꯝ ꯑꯃ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟ 9ꯁꯨꯕ ꯁꯦꯗꯨꯜꯗ ꯆꯟꯕꯒꯤ ꯃꯇꯝꯗꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯂꯩꯅꯗ꯭ꯔꯤꯕꯁꯤ ꯑꯗꯨꯗꯒꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯃꯌꯦꯛ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤꯗ ꯁꯤꯖꯤꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯨꯟꯖꯔꯦ ꯂꯦꯞꯄꯒ ꯃꯤꯇꯩ ꯃꯌꯦꯛ ꯍꯥꯏꯗꯅ ꯑꯦꯝ.ꯏ. ꯐꯥꯎꯕ ꯇꯝꯕꯒꯤ ꯊꯥꯛꯁꯤ ꯂꯥꯛꯏ ꯁꯤꯗꯩꯗ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯃꯃꯤꯡ ꯂꯥꯏꯔꯤꯛ ꯏꯕꯁꯤꯡꯁꯤꯒꯤ ꯃꯃꯤꯡ ꯊꯥꯕ ꯍꯧꯔꯛꯄꯁꯤꯅꯦ ꯀꯅꯥꯅ ꯏꯔꯝꯕꯒꯦ ꯀꯔꯝꯕ ꯃꯇꯝꯗ ꯏꯕꯒꯦ ꯍꯥꯏꯕꯁꯦ ꯃꯌꯥꯏ ꯊꯪꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤತ್ಯ ꯍꯥꯏꯅ 18-19 ꯁꯦꯟꯆꯨꯔꯤꯗꯗꯤ ꯊꯥꯕ ꯍꯧꯔꯛꯏ ꯑꯗꯨꯅꯅꯦ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯑꯔꯤꯕ ꯍꯥꯏꯇꯥꯔꯒꯁꯨ ꯑꯉꯟꯕ ꯃꯇꯝꯒꯤ ꯑꯔꯤꯕ ꯑꯃ ꯃꯌꯥꯏ ꯊꯪꯕ ꯃꯇꯝꯒꯤ ꯑꯔꯤꯕ ꯑꯃ ꯑꯅꯤ ꯊꯣꯛꯅ ꯑꯗꯨꯝ ꯅꯩꯅꯔꯒꯁꯨ ꯌꯥꯏꯌꯦꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯕ ꯑꯗꯨꯝ ꯅꯩꯅꯩ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯍꯥꯟꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤత్ꯌꯒꯤ ꯏꯇꯤꯍꯥꯁ ꯏꯈ꯭ꯔꯕ ꯀꯥꯡꯕꯨ ꯑꯃꯅ ꯑꯔꯤꯕ ꯃꯌꯥꯏ ꯑꯅꯧꯕ ꯍꯥꯏꯗꯅ ꯑꯍꯨꯝ ꯊꯣꯛꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤత్ꯌꯒꯤ ꯏꯇꯤꯍꯥꯁꯁꯤ ꯂꯩ ꯅꯨꯡꯉꯥꯏꯕꯗꯤ ꯃꯌꯦꯛ ꯂꯩꯔꯝꯕꯗꯨꯅ ꯏꯇꯤꯍꯥꯁ ꯂꯩꯔꯤꯕꯅꯤ ꯑꯏꯕ ꯁꯥꯍꯤत्य ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯀꯥꯡꯕꯨ ꯑꯃꯅꯤ ꯍꯥꯏꯕꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯒꯥꯔꯤꯕꯨꯅꯥꯜꯒꯤ ꯃꯇꯝꯗꯒꯤ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯇ ꯁꯤꯟꯈ꯭ꯔꯦ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛ ꯆꯠꯅꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯄꯥꯟꯒꯤ ꯙꯔꯃꯗꯨꯅꯤ ꯍꯣꯡꯉꯤꯕꯗꯤ ꯃꯌꯦꯛꯇꯤ ꯍꯣꯡꯗꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯐꯥꯎꯕꯗ 18-19 ꯁꯦꯟꯆꯨꯔꯤꯒꯤ ꯂꯥꯏꯔꯤꯛ ꯂꯣꯏꯅꯃꯛ ꯃꯩꯇꯩ ꯃꯌꯦꯛꯇ ꯏ ꯂꯥꯏꯔꯤꯛ ꯑꯃꯅꯤꯗꯤ ꯕꯪꯒꯥꯂꯤ ꯃꯌꯦꯛꯅ ꯏ ꯑꯗꯨꯗꯤ ꯆꯟꯗ꯭ꯔꯒꯤꯔꯤꯒꯤ ꯃꯇꯝꯒꯤ ꯊꯦꯡꯊꯔꯛꯄ ꯂꯥꯏꯔꯤꯛ ꯈꯔꯅꯤ ꯑꯃꯅꯤ ꯕꯪꯒꯥꯂꯤ ꯃꯌꯦꯛꯇ ꯏꯔꯝꯃꯤꯁꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯌꯥꯝ ꯊꯦꯡꯕ ꯃꯇꯝ ꯐꯥꯎꯕꯗ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯁꯨꯡꯃꯨꯠ ꯃꯨꯠꯇꯦ 1908ꯗ ꯇꯤꯂꯥꯏꯂꯥꯟꯗ ꯅꯔꯁꯤꯡꯍ ꯐꯣꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯒꯤ ꯃꯇꯝꯗ ꯇꯤꯂꯥꯏꯂꯥꯟꯗ ꯅꯔꯁꯤꯡꯍꯁꯤ ꯏꯕ ꯃꯇꯝꯗ ꯍꯨꯏꯗ ꯏꯔꯤꯅꯤ ꯃꯩꯇꯩ ꯃꯌꯦꯛ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯌꯥꯝ ꯊꯦꯡꯕ ꯃꯇꯝꯐꯥꯎ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒ ꯂꯩ ꯑꯩꯈꯣꯏꯗ ꯃꯩꯇꯩ ꯃꯌꯦꯛ ꯍꯣꯡꯈꯤꯗꯦ ꯂꯥꯏꯅꯤꯡꯗ ꯍꯣꯡꯈꯤꯕꯗ ꯁꯥꯍꯤत्यꯒꯤ ꯑꯣꯏꯕ ꯃꯁꯛꯇ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤत्यꯗꯤ ꯃꯨꯠꯈꯤꯕꯗꯤ ꯂꯩꯈꯤꯗꯦ ꯃꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡꯗꯒꯤ ꯑꯗꯨꯝ ꯅꯩꯅꯃꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯦ ꯃꯅꯤꯄꯨꯔꯗ 1885ꯗꯒꯤ 86ꯒꯤꯗꯒꯤ ꯍꯧꯕꯗ ꯖꯣꯟꯁꯣꯟ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯂꯛꯄ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯗ ꯇꯝꯃꯛꯏꯕ ꯂꯥꯏꯔꯤꯛ ꯋꯦꯁꯇꯔꯟ ꯏꯗꯨꯀꯦꯁꯟ ꯐꯪꯂꯛꯄꯗꯒꯤꯗꯤ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯇꯝꯈꯤꯗꯕꯅꯦ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗꯩꯗ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯇꯝꯅꯅꯕ ꯇꯦꯛꯁꯕꯨꯛ ꯑꯣꯏꯅꯁꯨ ꯂꯩꯈꯤꯕ ꯅꯠꯇꯕ ꯃꯩꯇꯩ ꯃꯌꯦꯛꯇ ꯃꯩꯇꯩꯂꯣꯟꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨल ꯑꯃ ꯂꯤꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕ ꯃꯤꯁꯤꯡꯅ ꯑꯣꯖꯥ ꯑꯣꯏꯔꯛꯄꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯂꯩꯇꯕ ꯑꯗꯨꯅ ꯃꯄꯥꯟꯗꯒꯤ ꯆꯪꯈꯤꯕ ब्रिटिश के ऑफिसरसिंगी बेंगोली बाबूसिंग मैतई मरक्ता होइतारसु आसामदा अखोगी सिलेट कइदा लेबा मैतई हाना लाइक लाइसु खरग्रा क्लास 5 6 10 साइबो तमो मयामसि मणिपुर पुलप पुसला कांदा ओजा होय होइलकदेनि अदुना लिसिंग अमा समापन योरपदि मणिपुर स्कूल तरा मंगा नि लेबदेसि एबी स्कूल अमगा एलपी स्कूल तरा मनि मुलासे सिग ओजा मयामसिंसे मपांदि सांको मैतई सिंगौना अदु मोइना तमबो मतमदा अखोगी केनोसे मणिपुरी मैतई ने सिंतम तमबि थे अदुबो लोइनना मणिपुरी की ओइबो लाइक तमनना बापोनरको मतमदसु मसिगे नुवाइबो वारी मा लाइक स्टेटली खदन 1902 स्टेट दरबार की वारेता अखोगी प्राइमरी शिक्षा से मातृभाषा पीगदबने हाइबमा लौई मसिगिसि हेड हाइरबदगी मातृभाषा लाइक तबे मैतई लोने कमाय लाइक तबे मसा सिंगम स्कूल थारतना सही दु साबे मसिगा मनदगी यारिसि अदुम अखोगी रिपोर्ट अदुम थिनेबा लाइक ओसु फोंगले सुमा मतमदुदा थोखिबदि अदुदगी अमु मैतई लोनसे अदुम तमगिद्रे सुशान महाराज ना मपुम भावन थौबैना थोलाबा मतुंगा मैतई लोनसे अमु हन तमबगी वारे तोरगा मपांगी लाइक मयामसे मैतई लोनदा हंदोकपो होरगा सेको कसंबा दुला सुमा मयामसे सुमाइना मपांगी अंगांसिंगी सिसु सिसा निसा तमनबा सुमा अंगांगी लाइसिंगी अहानबा अचौबदा तमननबा अहानबदा तमननबा हाइबा लाइक मयाम अमा इरा कांदा बंगाली मयकना मतमदुदा लेइबा ओजासिंग
ꯁꯤꯡꯅꯗꯣ ꯑꯗꯨꯗꯤ ꯃꯩꯇꯩ ꯃꯌꯦꯛꯇꯤ ꯍꯩꯇ꯭ꯔꯕꯅꯤꯅ ꯕꯪꯒꯥꯂꯤ ꯃꯌꯦꯛꯁꯤꯗ ꯑꯗꯨꯝ ꯏꯔ ꯆꯠꯅꯈꯤꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ 1890ꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯍꯧꯗꯩꯖꯥꯝꯕ ꯆꯩꯗꯦꯅ ꯍꯥꯏꯕ ꯑꯃ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯃꯅꯤꯄꯨꯔꯤ ꯏꯇꯤꯍꯥꯁꯁꯤ ꯑꯍꯥꯟꯕ ꯄ꯭ꯔꯤꯟ ꯇꯧꯕ ꯂꯥꯏꯔꯤꯛꯅꯤ ꯕꯪꯒꯥꯂꯤ ꯃꯌꯦꯛꯅ ꯑꯣꯏꯕ ꯃꯩꯇꯩꯂꯣꯟꯒꯤ ꯑꯗꯣ ꯃꯁꯤ ꯃꯥꯅ ꯏꯔꯝꯕꯅꯤ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯆꯌꯦꯠꯅꯕ ꯈꯔꯗꯤ ꯂꯩ ꯑꯗꯨꯕꯨ ꯍꯧꯗꯩꯖꯥꯝꯕ ꯆꯩꯗꯦꯅꯒꯤ ꯄꯨꯟꯁꯤꯟꯕ ꯂꯥꯏꯔꯤꯛꯇꯗꯤ ꯂꯥꯏꯔꯤꯛꯁꯤ ꯌꯥꯎꯔꯒ ꯂꯩ ꯃꯅꯤꯄꯨꯔꯤ ꯏꯇꯤꯍꯥꯁꯁꯤ ꯑꯗꯨꯒ ꯃꯥꯅ ꯇꯈꯦꯜ ꯉꯝꯕ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯚꯩꯒ꯭ꯌꯆꯟꯗ꯭ꯔꯅꯆꯤꯡꯕ ꯂꯥꯏꯔꯤꯛ ꯈꯔ ꯏꯔꯒ ꯊꯅꯝꯃꯤ ꯃꯩꯇꯩ ꯂꯣꯟꯗ ꯕꯪꯒꯥꯂꯤ ꯃꯌꯦꯛꯅ ꯁꯥꯄꯥ ꯇꯧꯔꯒ ꯐꯣꯡꯕꯅꯤ ꯃꯁꯤ ꯃꯤꯁꯟ ꯄ꯭ꯔꯦꯁ ꯁꯤꯂꯦꯇꯔꯗ ꯐꯣꯡꯕ ꯀꯜꯀꯇꯥꯗ ꯐꯣꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯤ ꯃꯥꯁꯤ ꯂꯪꯀꯥꯏꯒꯤ ꯃꯇꯝꯗ ꯂꯩꯕ ꯑꯣꯖꯥ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯏꯕ ꯑꯃꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯒꯁꯨ ꯃꯥꯅ ꯍꯥꯜꯂꯒꯁꯨ ꯑꯩꯈꯣꯏꯗ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯇꯝꯃꯛꯄ ꯃꯇꯝꯗꯗꯤ ꯁꯤ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡꯍꯜ ꯁꯤ ꯆꯥꯎꯕ ꯑꯉꯥꯡꯍꯜ ꯀꯣꯃꯣꯔ ꯅꯕꯗꯤꯞ ꯆꯟꯗ꯭ꯔꯅꯆꯤꯡꯕ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤꯅ 1909 ꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯄꯣꯛꯄ 1892ꯗꯒꯤꯅ 1909 ꯁ꯭ꯋꯥꯏꯐꯥꯎꯕꯗ ꯄꯣꯛꯄ ꯃꯤꯁꯤꯡꯁꯤꯅ ꯋꯦꯁꯇꯔꯟ ꯏꯗꯨꯀꯦꯁꯟꯁꯤ ꯇꯝꯃꯕ ꯃꯇꯝꯗ 1922 ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯝꯅꯕ ꯇꯦꯛꯁꯕꯨꯛꯁꯦ ꯋꯥꯠꯂꯛꯄꯗꯒꯤ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯏꯔꯒ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯕꯪꯒꯥꯂꯤ ꯃꯌꯦꯛꯇ ꯂꯣꯏ ꯄꯨꯊꯣꯔꯛꯈꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯄꯣꯠꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯆꯥꯎꯕ ꯀꯃꯟ ꯂꯣꯏꯅ ꯇꯝꯃꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯃꯌꯦꯛꯁꯤ ꯇꯝꯃꯛꯈꯤꯗ꯭ꯔꯕꯅꯤꯅ ꯕꯪꯒꯥꯂꯤ ꯃꯌꯦꯛꯅ ꯃꯩꯇꯩꯂꯣꯟꯗ ꯏꯔꯒ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯐꯣꯡꯕ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤꯐꯥꯎ ꯆꯠꯊꯔꯛꯏꯕꯁꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗꯤ ꯃꯨꯠꯈꯤꯗꯦ ꯃꯩꯇꯩ ꯃꯌꯦꯛꯇꯤ ꯃꯇꯝꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯁꯣ ꯄꯟꯗꯤꯠꯁꯤꯡꯒꯤ ꯈꯨꯠꯇ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯂꯥꯏꯔꯣꯟ ꯏꯔꯣꯟꯒꯤ ꯑꯣꯏꯅ ꯏꯅꯅꯕ ꯃꯌꯦꯛꯀꯤ ꯃꯑꯣꯡꯗ ꯑꯗꯨꯒ ꯑꯔꯤꯕ ꯄꯨꯌꯥꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ ꯇꯧꯅ ꯂꯧꯔꯒ ꯇꯣꯉꯥꯟꯅ ꯅꯥꯊꯩꯔꯒ ꯊꯝꯈꯤꯕꯒꯤ ꯐꯤꯕꯝ ꯑꯃ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯊꯦꯡꯅꯩ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯅꯩꯅꯗ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁ ꯑꯃ ꯁꯥꯔꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤत्य ꯅꯩꯅꯗ꯭ꯔꯒꯗꯤ ꯁꯨꯡꯁꯥ ꯁꯥꯔꯛꯄ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕ ꯅꯤꯡꯊꯧꯔꯣꯜ ꯂꯝꯕꯨꯕꯗ ꯏꯒꯗꯣꯏꯁꯦ ꯈꯔ ꯈꯛꯇꯅꯦꯕ ꯃꯁꯤꯗꯤ ꯀꯣꯅꯨꯡꯗ ꯁꯦꯟꯇꯔ ꯇꯧꯔꯒ ꯄꯦꯂꯦꯁ ꯄꯦꯔꯥꯗꯥꯏꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯅꯤꯡꯊꯧꯅ ꯑꯌꯥꯕꯗꯨ ꯈꯛꯇꯪ ꯏꯌꯦ ꯅꯤꯡꯊꯧꯅ ꯌꯥꯗꯕ ꯑꯝꯇ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯂꯥꯆꯟꯕ ꯌꯥꯔꯣꯏꯗꯣꯏꯅꯦ ꯃꯔꯝꯗꯤ ꯀꯣꯅꯨꯡꯗ ꯐꯝꯃ ꯏꯗꯦ ꯅꯤꯡꯊꯧꯅ ꯐꯝ ꯉꯥꯛꯇꯅꯤ ꯏꯗꯣꯏꯁꯦ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯑꯣꯠꯄ ꯂꯩꯈꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯀꯩꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯗꯤ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯂꯥꯆꯟꯗꯦꯕ ꯂꯥꯆꯟꯗꯕꯅꯤꯅ ꯃꯁꯤ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗꯨꯅ ꯂꯣꯏꯅꯃꯛ ꯆꯨꯝꯃꯦꯅ ꯂꯧꯒꯗ꯭ꯔꯥ ꯆꯤꯡꯕꯨꯡꯗ ꯍꯤꯡꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯜꯂꯦꯅ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯂꯥꯛꯑꯦ ꯁꯤ ꯆꯤꯡꯕꯨꯡꯗ ꯀꯥꯂꯤꯄꯨꯔꯥꯖ ꯃꯍꯥꯔꯥꯖꯅ ꯒꯣꯃꯇꯤꯁꯤ ꯊꯝꯕꯥꯜꯁꯤ ꯄꯥꯝꯍꯩꯕꯅ ꯐꯥꯔꯒ ꯂꯧꯕꯒꯤ ꯃꯄꯨꯔꯣꯏꯕ ꯍꯥꯞꯂꯤ ꯍꯥꯏꯕꯁꯦ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯔꯔꯣꯏ ꯆꯤꯡꯕꯨꯡꯗꯗꯤ ꯉꯁꯤ ꯑꯗꯨꯝ ꯍꯤꯡ ꯂꯩꯌꯦꯕ ꯅꯤꯡꯊꯧꯒꯤ ꯁꯥꯁꯟ ꯂꯣꯏꯈ꯭ꯔꯀꯥꯟꯗꯗꯤ ꯃꯁꯤꯅ ꯂꯤꯂꯥ ꯑꯣꯏꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯗ ꯑꯆꯧꯕ ꯀꯩꯅꯣꯝꯃ ꯑꯣꯏꯍꯜꯂꯛꯑꯦꯕ ꯃꯇꯝꯗꯨꯗ ꯂꯩꯈꯤꯕ ꯅꯤꯡꯊꯧꯒꯤ ꯁꯇꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯈꯤꯕꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯁꯦ ꯍꯥꯟꯅꯔꯀꯥꯟꯗ ꯉꯁꯤ ꯆꯍꯤ 3 ꯈꯨꯟꯇꯥꯛꯈꯤꯕ ꯑꯩꯈꯣꯏ ꯂꯩꯈꯥ ꯇꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯎꯠꯄꯒꯤ ꯄꯣꯠꯁꯤ ꯄꯨꯊꯣꯛꯅꯔꯛꯏꯅꯦ ꯅꯤꯡꯊꯧ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯁꯤ ꯀꯅꯥꯝ ꯆꯤꯡ ꯀꯥꯡꯊꯣꯛꯂꯛꯄ ꯄꯣꯠꯇꯦ ꯑꯗꯨ ꯍꯤꯡꯕꯗꯤ ꯆꯤꯡꯕꯨꯡꯗ ꯑꯗꯨꯝ ꯍꯤꯡꯉꯒ ꯃꯔꯤ ꯂꯥꯛꯑꯦ ꯑꯗꯣ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤत्यꯁꯤꯡ ꯑꯁꯦ ꯑꯌꯥꯝꯕꯅ ꯆꯤꯡꯕꯨꯡꯗ ꯂꯥꯛꯄ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅꯅꯦꯕ ꯑꯏꯕꯒꯤ ꯃꯃꯤꯡꯗ ꯊꯣꯏꯅ ꯊꯥꯅꯔꯝꯗ꯭ꯔꯤꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯦ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯍꯅꯨꯃꯥꯟ ꯄꯤꯄꯥꯟ ꯊꯥꯕꯁꯤꯕꯨ ꯑꯩꯒꯤꯅꯦ ꯍꯥꯏꯒꯗ꯭ꯔꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯅꯔꯛꯑꯦꯕ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯂꯩꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤꯗ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯥꯟ ꯅꯥꯎꯊꯤꯒꯣꯡ ꯐꯨꯃꯥꯟ ꯀꯥꯕ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯇꯨꯇꯦꯡꯂꯣꯟꯅꯆꯤꯡꯕ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯀꯌꯥ ꯂꯩꯔꯝꯃꯤ ꯀꯔꯝꯕ ꯃꯇꯝꯗ ꯃꯣꯏꯁꯤꯡꯗꯣ ꯀꯅꯥꯗ ꯄꯨꯟꯁꯤꯟꯅꯈꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯣꯔꯃꯦꯁꯟ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯆꯍꯤꯗ ꯌꯦꯠ ꯁꯂꯥꯏ ꯑꯣꯏꯅ ꯃꯅꯤꯡ ꯇꯝꯅ ꯄꯥꯜꯂꯝꯕꯁꯤꯡ ꯑꯁꯦ ꯁꯣꯛ ꯇꯥꯔꯤꯛꯀ ꯀꯣꯟꯅꯅ ꯄꯨꯊꯣꯛꯄ ꯌꯥꯒꯅꯦꯕ ꯑꯔꯤꯕ ꯈꯨꯏ ꯂꯥꯏꯔꯤꯛꯁꯤꯗ ꯁꯣꯛ ꯇꯥꯔꯤꯛ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯗꯤ ꯌꯥꯎꯔꯦꯕ ꯀꯅꯥꯒꯤ ꯃꯇꯝꯗ ꯀꯅꯥ ꯂꯥꯟ ꯇꯧꯅꯗꯅꯀꯅꯥ ꯄꯨꯟꯁꯤꯟꯅꯔꯛꯀꯦ ꯍꯥꯏꯕꯁꯦ ꯑꯏꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯗꯤ ꯐꯪꯒꯅꯦꯕ ꯑꯗꯨ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗꯗꯤ ꯐꯪꯉꯣꯏ ꯑꯗꯨꯏꯗꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯄꯥꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯂꯣꯟ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯐꯤꯕꯝ ꯁꯦ ꯈꯨꯃꯟꯅ ꯅꯧꯒꯦ ꯇꯥꯎꯇꯦꯛ ꯍꯥꯏ ꯃꯣꯏꯔꯥꯡꯅ ꯅꯧ ꯍꯥꯏꯔꯦ ꯏꯝꯐꯥꯜꯗꯗꯤ ꯃꯩꯇꯩꯁꯤꯡꯅ ꯇꯥꯎꯇꯦꯛ ꯅꯧ ꯍꯥꯏꯕ ꯄꯨꯟꯅ ꯁꯤꯖꯤꯟꯅꯩꯕ ꯃꯔꯝꯗꯤ ꯈꯨꯃꯟꯅ ꯇꯥꯎꯇꯦꯛ ꯍꯥꯏꯔꯤꯕꯗꯣ ꯃꯣꯏꯔꯥꯡꯅ ꯈꯪꯉꯣꯏꯗꯣꯏꯅꯦꯕ ꯃꯣꯏꯔꯥꯡꯅ ꯅꯧ ꯍꯥꯏꯔꯤꯁꯦ ꯈꯨꯃꯟꯅ ꯈꯪꯉꯣꯏꯗꯣꯏꯅꯦꯕ ꯂꯣꯟ ꯇꯣꯉꯥꯟꯅꯔꯛꯏꯅꯤ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯝ ꯑꯃꯒ ꯂꯣꯟ ꯃꯥꯟꯅꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯃꯗꯨ ꯁꯦꯟꯇꯔꯗ ꯂꯩꯕ ꯅꯤꯡꯊꯧꯖꯥ ꯁꯂꯥꯏꯅ ꯄꯥꯜꯂꯤꯕ ꯀꯪꯂꯥꯗ ꯂꯩꯕ ꯃꯤꯁꯤꯡꯅꯗꯤ ꯇꯥꯎꯇꯦꯛ ꯅꯧ ꯑꯣꯏꯅ ꯋꯥꯍꯩ ꯄꯨꯡꯕꯥ ꯆꯠꯅꯩꯌꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯩꯇꯩꯁꯨ ꯈꯪꯉꯤ ꯃꯣꯏꯔꯥꯡꯁꯨ ꯈꯪꯉꯤ ꯈꯨꯃꯟꯁꯨ ꯈꯪꯉꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯁꯥꯍꯤत्यꯁꯤꯡꯁꯤꯗꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯦ ꯁꯤꯗꯒꯤ ꯌꯦꯡꯗ꯭ꯔꯒꯗꯤ
ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯑꯃ ꯁꯥꯒꯠꯄ ꯂꯣꯟꯒꯤ ꯄꯨꯋꯥꯔꯤ ꯁꯥꯒꯠꯄ ꯑꯗꯨꯒ ꯂꯝꯗꯝꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯁꯦꯝꯒꯠꯈꯤꯕꯒꯤ ꯄꯨꯋꯥꯔꯤ ꯁꯥꯒꯠꯄꯁꯦ ꯁꯩꯊꯥꯔꯨ ꯈꯨꯕꯥꯕ ꯅꯤꯡꯊꯧꯔꯣꯜ ꯅꯝꯕꯨꯕꯗꯗꯤ ꯐꯪꯕ ꯉꯝꯃꯣꯏ ꯏꯇꯤꯍꯥꯁꯀꯤ ꯃꯆꯥꯛ ꯂꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯅꯤꯀꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯣꯌꯦꯜ ꯀ꯭ꯔꯣꯅꯤꯀꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗꯤ ꯐꯪꯉꯣꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯁꯦ ꯃꯁꯤꯗ ꯀꯨꯞꯅ ꯌꯦꯡꯉꯒ ꯈꯪꯕ ꯇꯥꯏ ꯊꯋꯥꯟ ꯊꯥꯕ ꯏꯔꯥꯡꯗ ꯍꯩꯔꯦꯝ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯊꯋꯥꯟ ꯊꯥꯕꯅ ꯆꯠꯂꯒ ꯈꯨꯃꯟꯒ ꯄꯨꯜꯂꯒ ꯍꯩꯔꯦꯝ ꯈꯨꯟꯖꯥ ꯍꯥꯏꯕ ꯒ꯭ꯔꯨꯞꯁꯦ ꯃꯥꯡꯍꯟꯗꯣꯏꯅꯦ ꯑꯗꯨꯒ ꯈꯨꯃꯟꯗ ꯇꯤꯟꯁꯤꯟꯕꯤꯗꯣꯏꯅꯦꯕ ꯍꯧꯐꯥ ꯂꯣꯛꯀꯥ ꯍꯥꯏꯕꯁꯤ ꯇꯨꯇꯦꯡꯂꯣꯟꯗꯒꯤ ꯈꯪꯅꯗꯣꯏꯅꯦꯕ ꯍꯧꯐꯥ ꯂꯣꯛꯀꯥ ꯀꯧꯕ ꯈꯨꯟ ꯑꯃ ꯂꯩꯔꯝꯃꯤ ꯃꯁꯤ ꯃꯈꯣꯏꯅ ꯂꯣꯟ ꯆꯟꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯩꯇꯩꯁꯤꯡꯅ ꯂꯣꯟ ꯆꯟꯁꯤꯜꯂꯒ ꯈꯨꯟꯁꯤ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯅꯥꯎꯊꯤꯡꯈꯣꯡ ꯐꯝꯃꯥꯟ ꯀꯥꯕꯒꯤ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯂꯣꯏ ꯂꯃꯥꯏꯁꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯃꯣꯏꯅ ꯂꯥꯟꯗꯥꯕ ꯆꯠꯁꯤ ꯈꯨꯡꯒꯪ ꯉꯥꯛꯆꯦꯡ ꯂꯥꯡꯒꯣꯜ ꯆꯤꯡꯁꯥꯡꯗ ꯇꯥꯔꯝꯕ ꯀꯥꯡꯕꯨ ꯑꯃꯅꯦꯅ ꯄꯤꯔꯦꯕ ꯈꯨꯡꯒꯪ ꯉꯥꯛꯆꯦꯡ ꯂꯥꯟꯗꯥꯕ ꯆꯠꯇꯣꯏꯅꯤ ꯃꯇꯝꯗꯨꯗ ꯃꯣꯏꯔꯥꯡ ꯃꯅꯤꯡ ꯇꯝꯃꯤ ꯈꯨꯃꯟ ꯃꯅꯤꯡ ꯇꯝꯃꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯁꯤꯡ ꯑꯁꯤ ꯅꯩꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯅꯦ ꯑꯗꯨꯅ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯁꯤꯡ ꯑꯁꯦ ꯅꯩꯅꯗꯕ ꯌꯥꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯁꯥꯒꯠꯅꯕꯒꯤ ꯃꯆꯥꯛ ꯂꯧꯐꯝ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯁꯤꯗꯒꯤꯅꯦꯕ ꯑꯅꯧꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯐꯖꯗꯕ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯁꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩ ꯉꯁꯥꯏ ꯍꯧꯕꯗ ꯍꯥꯏꯖꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯁꯛ ꯑꯃ ꯄꯨꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯉꯟꯕ ꯑꯃꯗꯤ ꯃꯌꯥꯏ ꯆꯟꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯁꯛ ꯑꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯥꯍꯤꯇ꯭ꯌꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯁꯛ ꯑꯃ ꯂꯦꯞꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯦꯇꯤꯚ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯃ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯑꯩꯈꯣꯏ ꯌꯦꯡꯉꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕ ꯇꯥꯏ ꯑꯗꯨꯅ ꯑꯉꯟꯕ ꯃꯇꯝꯒꯤ ꯁꯥꯍꯤꯇ꯭ꯌꯗ ꯏꯁꯣꯔ ꯈꯣꯏꯔꯝꯃꯒ ꯏꯕ ꯍꯧꯔꯤꯕ ꯂꯣꯏꯕꯗ ꯃꯤꯀꯣꯟ ꯊꯥꯒꯣꯜꯂꯤꯕ ꯑꯗꯨꯒ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟꯁꯤꯡ ꯑꯗꯨꯒ ꯃꯌꯥꯏ ꯊꯪꯕ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯄꯥꯟꯒꯤ ꯂꯥꯏꯁꯤꯡ ꯈꯣꯏꯔꯝꯕ ꯍꯥꯞꯆꯤꯜꯂꯛꯄ ꯂꯣꯟꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯁꯤꯡꯒꯤ ꯃꯁꯛ ꯑꯃꯅꯦ ꯑꯉꯟꯕ ꯃꯇꯝꯒꯤ ꯁꯥꯍꯤꯇ꯭ꯌꯁꯤꯡꯁꯤꯗꯅ ꯋꯥꯔꯦꯡꯒꯤ ꯃꯁꯛꯁꯦ ꯈꯔ ꯍꯦꯟꯖꯟꯅ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯄꯣꯏꯇꯤꯀꯦꯜ ꯍꯨꯟꯗꯣꯛꯀꯨꯝꯕꯁꯤ ꯌꯥꯝ ꯋꯥꯔꯦꯡꯒꯤ ꯃꯑꯣꯡꯗ ꯆꯠꯂꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯀꯥꯞꯄ ꯁꯩꯔꯦꯡꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯌꯧꯔꯛꯄꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯏꯄꯤꯛꯁꯤꯡꯁꯤꯒꯤ ꯃꯃꯤ ꯇꯥꯔꯛꯄꯒꯤꯔ ꯂꯣꯟꯒꯥꯁꯤ ꯅꯧꯊꯔꯛꯄ ꯐꯖ ꯐꯖꯕ ꯄꯦꯅꯥꯒꯤ ꯁꯩꯁꯛꯇ ꯑꯣꯏꯅ ꯁꯛꯇꯣꯛꯅꯅꯕꯒꯤ ꯑꯣꯏꯅ ꯁꯦꯝꯃꯀꯥꯟꯗ ꯏꯕ ꯁꯥꯍꯤꯇ꯭ꯌ ꯃꯌꯥꯝꯁꯨ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯁꯛꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯑꯃꯁꯨꯡ ꯃꯌꯥꯏꯒꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩ ꯁꯝꯂꯞꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯐꯣꯡꯉꯤꯕ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪꯒ ꯆꯪꯁꯤꯟꯖꯔꯛꯀꯦ ꯃꯇꯝ ꯄꯪꯁꯥꯡ ꯁꯥꯡꯅ ꯂꯧꯖꯔꯔꯣꯏ ꯇꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ MA BAꯒꯤ ꯁꯦꯂꯦꯕꯁꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯊꯝꯖꯔꯦ ꯑꯔꯤꯕ ꯈꯣꯔꯤꯂꯣꯟꯗ ꯌꯥꯎꯔꯤꯕꯁꯤ ꯆꯦꯡꯂꯩꯔꯣꯟ ꯈꯣꯡꯖꯣꯝ ꯅꯨꯄꯤ ꯅꯣꯡꯒꯥꯔꯣꯜ ꯆꯥꯏꯅꯔꯣꯟ ꯅꯨꯃꯤꯠ ꯀꯥꯞꯄ ꯄꯣꯏꯔꯦꯇꯣꯟ ꯈꯨꯟꯊꯣꯛ ꯅꯣꯡꯕꯥꯟ ꯈꯣꯝꯕꯤ ꯂꯨꯋꯥꯎꯕ ꯅꯥꯎꯊꯤꯡꯈꯣꯡ ꯐꯝꯕꯥꯜ ꯀꯥꯕ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯥꯟ ꯇꯨꯇꯦꯡꯂꯣꯟ ꯄꯥꯟꯊꯣꯏꯕꯤ ꯈꯣꯡꯒꯨꯜ ꯂꯣꯏꯌꯨꯝꯕ ꯁꯤꯡꯖꯦꯟ ꯃꯁꯤ ꯂꯥꯏꯔꯤꯛ 38ꯁꯤ ꯑꯉꯟꯕꯒꯤ ꯑꯔꯤꯕꯒꯤ ꯁꯔꯨꯛꯁꯤꯗ ꯅꯩꯅꯕꯗ ꯌꯥꯎꯏ ꯑꯗꯨꯒ ꯃꯌꯥꯏ ꯆꯟꯕ ꯃꯇꯝꯗ ꯑꯔꯣꯡꯅꯟꯗ ꯀꯨꯃꯥꯔ ꯙꯅꯟꯖꯣꯏ ꯂꯥꯏꯕꯨꯅꯤꯡꯕ ꯁꯝꯁꯣꯡꯉꯝꯕ ꯇꯈꯦꯜꯉꯝꯕ ꯆꯟꯗ꯭ꯔꯒꯤ ꯖꯤꯔꯥ ꯆꯪꯕ ꯆꯣꯊꯦ ꯊꯋꯥꯏ ꯄꯥꯈꯪꯕ ꯁꯅꯥꯃణꯤ ꯃꯩꯇꯩꯂꯣꯟ ꯑꯔꯤꯕꯒꯤ ꯔꯥꯃꯥꯌꯟ ꯑꯗꯤꯀꯥꯟꯗ ꯀꯤꯁꯀꯤꯟꯙꯀꯥꯟꯗ ꯍꯥꯏꯕ ꯃꯥꯄꯟꯁꯤ ꯌꯥꯎꯏ ꯅꯨꯡꯉꯥꯏꯔꯗꯤ ꯃꯌꯥꯏ ꯊꯪꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯔꯨꯛꯁꯤꯗ ꯑꯔꯣꯡꯅꯟꯗ ꯀꯨꯃꯥꯔ ꯂꯥꯏꯕꯨꯅꯤꯡꯕ ꯙꯅꯟꯖꯣꯏ ꯂꯥꯏꯕꯨꯅꯤꯡꯕ ꯁꯅꯥꯃణꯤ ꯀꯥꯏꯕꯁꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯄ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯆꯪꯉꯛꯄꯁꯨ ꯌꯥꯎꯏ ꯆꯪꯉꯛꯇꯕꯁꯨ ꯌꯥꯎꯏ ꯋꯥꯔꯤ ꯑꯣꯏꯅ ꯆꯪꯉꯒ ꯃꯅꯤꯄꯨꯔꯒꯤ ꯑꯁꯩꯕꯁꯤꯡꯁꯤꯅ ꯁꯦꯝꯗꯣꯛꯑꯒ ꯏꯊꯣꯔꯛꯄ ꯙꯅꯟꯖꯣꯏ ꯂꯥꯏꯕꯨꯅꯤꯡꯕꯁꯤ ꯁꯦꯟꯕꯤ ꯀꯕꯣꯒꯤ ꯋꯥꯔꯤꯅꯤ ꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯄꯤ ꯁꯦꯟꯕꯤ ꯀꯕꯣꯗ ꯙꯅꯟꯖꯣꯏ ꯂꯥꯏꯕꯨꯅꯤꯡꯕꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯊꯤꯕ ꯈꯪꯗꯦ ꯂꯩꯇꯦꯕ ꯍꯧꯖꯤꯛ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯀꯕꯣꯗ ꯂꯣꯟꯅ ꯄꯥꯎ ꯂꯧꯕ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯂꯝꯕꯨ ꯑꯣꯏꯅ ꯂꯩꯕ ꯆꯍꯤ ꯈꯔ ꯂꯩꯕ ꯂꯂꯣꯟ ꯏꯇꯤꯛ ꯂꯩꯕ ꯆꯠꯅ ꯊꯣꯡꯅ ꯂꯩꯕꯁꯤꯡꯅ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯂꯥꯛꯑꯀꯥꯟꯗ ꯙꯔꯃꯒꯤ ꯑꯣꯏꯕ ꯙꯔꯃ ꯍꯥꯏꯕꯗꯤ ꯂꯥꯏꯅꯤꯡ ꯑꯃꯇꯪꯕꯨ ꯆꯠꯂꯨ ꯍꯥꯏꯕ ꯅꯠꯇꯕ ꯅꯪ ꯍꯤꯟꯗꯨ ꯆꯠꯂꯨ ꯅꯪ ꯑꯗꯨ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯕ ꯑꯁꯨꯝꯕ ꯆꯠꯄꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯁꯤ ꯎꯠꯄ ꯃꯣꯔꯦꯜꯒꯤ ꯚꯦꯂꯨ ꯌꯥꯝ ꯅꯩꯅꯕ ꯃꯄꯣꯛꯀꯤ ꯄꯣꯠ ꯍꯟꯗꯛ ꯑꯐꯕ ꯇꯧꯔꯒꯗꯤ ꯃꯊꯪ ꯃꯄꯣꯛꯇ ꯑꯐꯕ ꯐꯪꯉꯤ ꯀꯥꯏꯕꯁꯤ ꯇꯥꯛꯄ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯦꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯔꯣꯡꯅꯟꯗ ꯀꯨꯃꯥꯔ ꯂꯥꯏꯕꯨꯅꯤꯡꯕ ꯙꯅꯟꯖꯣꯏ ꯂꯥꯏꯕꯨꯅꯤꯡꯕ ꯁꯅꯥꯃణꯤꯅꯆꯤꯡꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯁꯤꯅꯤ ꯑꯗꯨ ꯆꯟꯗ꯭ꯔꯒꯟꯙ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯚꯛꯇ ꯒꯨꯅꯥꯃꯤꯇꯗꯒꯤ ꯂꯧꯊꯣꯛꯂꯤꯕ ꯔꯨꯄꯣꯕꯥꯟ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯗꯤ ꯃꯣꯏꯁꯤꯡꯁꯦ ꯇꯣꯉꯥꯟꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯁꯤꯗ ꯁꯦꯝꯒꯠꯆꯕ ꯃꯄꯥꯟꯒꯤ ꯂꯥꯏꯔꯤꯛ ꯅꯠꯇ꯭ꯔꯒ ꯋꯥꯔꯤꯒꯤ ꯃꯇꯦꯡ ꯂꯧꯔꯀꯥꯟꯗ ꯇꯣꯞ ꯇꯣꯞꯅ ꯏꯊꯣꯔꯛꯄ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ
Ramayan-gummasina Bharat maming chalaba akhoi Mahakai oina leiraba dharmagi hormam oiliba larising adudagi doktorapani adu sisingina aduga lamnam sigi wari dibu thamai muteba sabdo ngamba takhel ngamba madamdu mai tening thona lan salu matam da pai pa ko ngamba ta ba lai kani bule khai ngamba ba wa ngamba ba khai ba sing se mai tening thona matamdu da salu ba lan sing du da lam sing do mai thi ba pira pai pa ko ki manam da I ba phaja ba lai atani seida takhel ngamba da samsuk ngamba yaure yamaru ko bani yeme da dum tamin du samsuk ngamba si adagi chandra ki tijala sa si yamaru ko lai mane koina naina ba matam da maramdi ekhoi namphai pak chawa ekhoi simana matamdu da British na jila dar baga yanagi mo wafam sikari no hai se ekhoi yam tumda ne na kale se gabrisna matamda le namba mari edu chesanna dum thamba aduga iroi semba langjinga chobada langjinga le baliba lalolitiki British ki center se Tibo mai da pong ba sorry Tibo mai da pong ba Tibo mai da Kohima da aduna ningthongngi naram da mo ba Tibo mai da gi Imphal yo ba lambi se sidi nagi da saru ko yo hai aduga Tibo mai da Dimapur yo ba lambi na sakara ko gi hai re aduni matam da Tibo mai me te ni to ni makha chandra gi ni matam bhaw da me te ni to ni makha da le ye chen ta hai ko gi na Kohima won re Haiba singse hogi da yam mai chena chena yawi aduga baton tor ko da haire ba maitei nangi kunmaton koile nangi kunmaton kasar dum da law da ba ko se haine ba adi kasar dum se be maitei to gi makha da le se mai chena dum ta ga singma singse koina hoji ki chandri ti jala san da yaw ba khar tu thari ne kan da singma singse de ko yam line ra ko gi matam du gi boundary matam du le le sing se dum khang ba ne ta na bi sing aduna ayam mana larising asi yang wari asamba wari mambi basini aduna textbook paadara su sida yaw basing asi adum paabata da lai tuki maram dadi khar phajna dum khangma ngamani asamba wari si yam sang na pi basu dum yawi yam samdan na pi basu yawi adu isu mapung na asamba wari pi asamba wari si pi matung da ai sai ki do lai tuki matung na lon na su kui ma phongdom nei na ba aduga character nei na ba na chingba tongan tongan ba hiram yam tare se chengairon haisi chengairon jima ham ga wari phan tare aduga chengairon gi matam gi samaj samsung sanskriti ena ma ire chengairon gi matam le ba manipuri samaj sanskriti gi masattu ma yam me chen na puthane ire chengairon da chengai gi ning thorol hai ma mathang gi chapter da ma gi nei na se yaw si de tele aduga thangi Kongyong badagina kamu to mabawgi si chenairon da yawbani mapung ni yawina akoi akoi ki sepabung kozak khel chandagi sagai sararunde yang kodagi yam sangna chenai sarang wari sing yawe do chenairon da adugi wari sing dom da yawki adu su sedama adu sarto yam mai sena thami adu atega sangam namadi thamamdre aduga sahitya madi ityas adigi sungsinara ba masak amo oina chenairon hai sin nei nare sahitya amasung इतिहास की वाली होबे सिदा साहित्य की फजबा हापकांदा कमायना असैबो सिंसिना लांथोरके हेबसिदि मणिपुर अरिबा मणिपुर साहित्य या मुआइस लाफुमन खुमां काबो ओइरो थवान थाबो इरान ओइरो नत्रगा अरि तथेंग मतम बि संसोक नबो ओइरो चंद्रगी तिजला से ओइरो इतिहास की ओइबो करकर काबो थदो मातने कन्ना लानरिबो यानरिबो लांसे संसोक नबगे असुगी मते नुआइना असैबो सिंगना परमान मानते यौना लांगी फजबदो सेदार कांदा इरपगी फजबगी साहित्य की महौगुना अखोइबो याम नुआइना पाहले सुंग सिंगसी याम फजना मागी ला एक्सप्लेन नै अदो कुंदोम नबी नुगारो दसु असंबो वारी पिरबो मतुंदा कुंदोम नबी नुगारो द कुंदोम नबी कना नो से मान तोंगाना नै नरबनी अदो कुंदोम नबी नुगारो न पिरबो पाउजे अदो कुंदोम नबी नुगारो दा यामना मयामना हाइनाबा नुसीबगी मसलसिनि दुवां gi sanu taruk siga hapu pahan taruk ka nusinarakaanga lawna leinaba yadaba ahibadi ahalamanna janhandaba kanguni kai khanba singsuda nusinabadadi atudi leitabagina nusinarbo matamdagi makoisi layoigi bagi wari duni sedala kadesi saila ursi am fajran nei
저분이 사이를 오시기보다 아까 뭐 어떤 나타날 때 그런 제대로 보기서 좀 여보니 어떤 세대만 아까 뭐 어떤 만든 담보가 아니 사이를 오시 와리 바꾸면 안 돼요. 동안 와리 군대에 좀 사갈 거예요. 사이를 오는 거 알지. 세이다 만 사이를 오기 아마만 모이나 군대에 시기 마삭 모이나 다 아바 같은가 많아. 그러니까 이 말은 사이를이노 머리뿌리 군아이들 통하는 게 이마 판매를 쓰지. 사이를 오는 거 알지. 그냥 양 퍼져나 어떤 Mapan Shimaya with the gladiator singing, a color toasting in Masaka, when Mogi, the very late women, a quick and here and they say, Sanyo Parkan with Kangan, once to say I'm for name. Once the Perimarki Sainari, China by the Kanabani, Land of Navani, Land of Urunway, Perimarki Sain Rosla, Maria Haido Tamaki, Duncan, Levan to be the mob. Hadi lebat togi izat gendana lebat togi mai nak lebama lebat ki demak togi demak thuoga aina kuma lebat sigi represent tore kuma lu singa riba lebat togi ni lu ba aiga khana lu dene masi jina angam boduna lebat sin ngam ba dum chana dene se thawai thadu ba dene aduga atopada lan singa rakpa adagi china basida ahum sun nama asumaran dene buji thameba saya kanabasi sumaran ini lagi kudam apa suwe. Saya saya ini tahu yang pura pura kini ini tahu hakkat lagi juga. Kanabas saya nama jauh lagi. Tapi yang mungkin mau isi sumber kudam yang mana begini. Aman ayah nang lagi tu bisi dah yang lain yang ini. Aman mana ayah nawar macam dah sahabat bisi dia tu kira mansing bani hari ini. Ani tu dah pariah tu ni sumaran ini sangat ini. Mau isi saya nak buntu naraga. Tiada kami macam dah tahu macam dah am tu panas deh. Ada di mau ini macam ni. Aman ada musim naraga lagi. Semain tu kena saya ni mungkin macam macam sih sudah jauh mungkin semain ini lagi. Ada di dalam kerana dia kita saya ni apa? Ada di saya ni apa? Mungkin kita mungkin saya ni masih jauh ya. Ayah akan melihat tu kita mungkin kita. Dalam mungkin saya ni apa? Masih yang kerana hai tu kan ini yang mayat seni. Kau saya ada di sama di masa. Saya ni bagi sana ni. Aku saya ni masih cuma sana. Saya ni bagi ada. Nium masih ni. Nium sekai masih ada. Nium kai bagi. Mapalai pulai na warak pa hai na ana la yung hangna na na si gi ba karang lo to bo mayam di wari adum yawe akan na bani yung siya ni yang sinaw ni lan ibu thok na di ma la le lo ni yen kam na ba sida ahan ba I thok ko mi na han kapcharo siya dum hai ni yam che che ni adu ba tien na pa le amana pa andre adu ita ga di Orang ni tahu mana ini nak sila atau pubi mana tak dah. Kamu tu ya lah tak nak beri jam biu. Kan, mau berpesan di sami nak kan dah. Biu berpesan kami nak kan dah. Atau kaya isasen pada tu pubi nak mau. Kaya hanya kerana yang nak kari ada, yang nak kaya nak. Siapa kita dah. Asum bagi kita mata. Mana lagi mari dia nak tunggu kita mata. Sana bagi nium sih masih. Jadi jauhi masih menjadi. Numika bagi sedih mah karakter tu pokok jadi kita nak naik Financial pribadi karakter maupun mana ni, ada orang mikir apa nak pilih objek sini ni. Si sambil jaga, itu kudu kita asal bawari kalau ini nama ini guri amo ini ni, numika apa semua ini guri ini ni, ada lah nak kisahkan ira kami, anak lain kita tapi matang tak kudu yang jauh, masih ada pekerjaan yang pasal ni ni. Lamilon yang pasal ni, lam sama di mata kami thun bagi wali jauh ini, masih ada, itu tu kudu apa tak Kamu beli power lah, begitu mu kaya thulum apa yang sih jauhi, masih ni matang dah, ni ni. Saya dah tentang hari mana matang tu biu pasal ni hari mana, apa hari je masih kalau ni, semua ini matang sana pada apa ni, tu biu wajib bagi nanti. Atau mana, sana ni macam tu dah, ni nak kau matang dah. Mungkin kung nasi buk kung masih nare lipon, nare tu biu sih apa yang hawe, hari mana, hari masih kalau ni saya suruh thamjab ni, tu pilih hari ni, ayi begini lah dah Yo ki kulai capu mai pakai doba, yau ni. Ada dah, tu pilih mesti ada sungguh senang ni, artul lah mesti kita doba. Tu pilih bandar tu di kosong untuk si, ni nombor yang nombor ni. Ada na, macam sendi kabu itu nanti, lasupa sekian na, nawaiel, kusana, Napari yang masalah badi, ukap tum dah, kau nak kio. Namun, amal kui lepati, manu siapa kau nak kio. Napari mampu di ukaki, ukap mana apa, amal ukap jalan kau, namun si, pun kena panen jalan lo hai ni lo. Ada, sehingga
yang mengairi dia pergi handui iba Chandrasekhar's Facebook sida makada football pibada yang kona nasana ba ko ban ukapi to bibo sa halo no pile re adu na apagi sa sanga su ri to ang mission na ko to bibo sa halo to bibo ni wa ko di ko na la ke na ko to ko to bibo ko wa ko na ko de ye ko le ba ta se manoti ari be to bisu hai hai de uka ko kum tum na hai de uka ki ko to na ba se ma ba lum ko me mo ga hai de so ai to we adu nongwan ko bi lo ko da musibagi masak ne na re na ti satam ne ne na thung khaman ka ba da mapu mo na musibagi masak ne ne na ne thawang thaba ira na harau ko me yam ne ne ada adum harau ko me ne na bi matang si yang phajana maming palaga kai kai matam da harau ko me pang ko to ko hai de sin du ni yaw ba si adu ki to se mon gi lo da ku da yang phajana ne ne pang tu bi ko mun da adum pantubi saktam na nenai nusi nonggi nenai bedu pantubi da ma akum dre loin besilian tadi loin besilian di mesin mayam yang bagi sindu nenai betul ba matham ki apoi ki maya senda mari puri cycling nenai kuma tamda yang nuai se arung nandu kuma nai buni mesin ma ku punya samo ina nenai ya maram di punya samo bagi nenai ya ba plot prakriti badan saktam loan dosna singh si mukhalaga nei nobel ama oina nei upanyas amaya tema man bui saite bi upanyas amani na jam phajana bi la hoi aduga dananju lai ni man nei na badi ma upanyas nei bere ko nei ali si takoi da khitang takoi da su upthana bi na ka da ali si nei na bse hoi khitang miyeng thamaga koi da khar dubna nei na mi na ma kha ta ri na ye dul samjage maramni kenoda pegi arunga do kumaga kenoga si dhananju lai mani baga ani si mai dhamma mari puri saita da kabu de bisa ko wai ngatani aduga aphaga lai ni se pasingna achum ba sapana matam bulung tam mai pa ye si utpa lai ngatani apaida moral education biwa yang bawang ba thaki mapu ki pol mayam na matha mapu ka nungai na ko ki ba thunga wari ga manba adum ba biya so na tani ada ganju lai mun ko sigi na sei wina sakko yo pham bari chen na panba adu arunga no kumar de de panba ba masina ko no suyai amana nobel ki thakta adu ga amana belen ki thakta thamaka I bisna jam bajana nei nei adu ga samjo mamba da wari nei nei kui lo nei nei idasi kai ba mo nei nei sumai to dana Chandrakirti jila samba da wari lamsat idasi ki kai ba mo nei nei adu Sanamani tasu wari amasung lamsat ko aduga sanamani ki lamsat kui kupongdo masi manai nei sidadi yang phajana nei yang puthana nei nei aduga Ramayan ki kam da tare sidadi mani ka tung lokhale aduga kui amasung no de yan nei nadre maram di sidadi mapani sang punina manipuri da dor pa matam da kui amasung no se kamai to ge ha bisung sangge le Ramayan si mapan luar itu harus menunjukkan dua puluh tanda. Ayi bani yang terjadi di Malaysia ali bagi kahen dana yang banyak dua puluh. Juga loan tadi mapan di lau dia ada juga mapan di loan juga ini nera puluh tanda. Ekoi loan di ubah siapa Malaysia mapan di loan juga Malaysia loan di ubah siapa pun sih mak kerap nak mak ni. Ado yang pasal mapu moina masagi mana nera puluh tanda. Ekoi Raski kaki matang jauh pas sini ni India ni orang mian kritisian ni mian kita dia apa kami kuasa lom dari masuk tu sendiri ayi besi Indian kritisian lom tu dah kerap hendak mai macam tu ayi bawa mana saya tu mui yang pasal India ni lom tu yang suyai atau kalau kalau lom tu suyai mesti dunia atau kalau naki seru ni nak bersih sida naki si mami tu kan panjang macam tu adu le kumai harau je apa saya sama nak anda Tenggawa itu sih kali thorong no, itu sih atau apa lagi sih pun sih nggak ada, langman tenggawa itu thorong tu sih, kamai tu pun tenggawa itu, hayok itu juga langman tenggawa itu kali mana jadi bibir, tenggawa itu thorong pangkoi itu mungkin mai deh, jadi atau untuk mana, atau mana masa kita tak perlu dah, kalau yang itu sebab kalau yawi, atau kalau ada yang tu jenis itu sih yawi, atau yang ayu bakal ni, pulau apa yang kami ni bakal sih, kalau yang tu na Pajabat lain sudah hafal lah tadi, kerana kumpulan orang ini hari semacam ni, lain sini asal betul juga dia betul nak jadi hendak terjadi. Betul tak?
좀 아이들이 해당 좀 아파가 파타보기 와놨다보다 이게 서저선 바로 이것을 것이다. 나는 좀 라이브 는 것이 거기 자상나 거기 농안 가이나 왁시나 와이 오이나 리버니 하는 거 보면 담이 와이 오이나 리버 라이키 아이번 택시 문 연거 따라가니 와이 오이나 리버 오이나 것도 만데 세계당 엄마는 연는 거 해봐 타이 나한놈 프로파다 마pan 야로 랑판가 감비를 뿡로기 마pan kaikha koiba sare sanai bada nonga angoba maidung kisingom thokai nonga kaina wa paimole dangsa makoi yawa kungsing bulong na taibana kumang kutang thangma dei hebi sindai sem sayong na taitina sembiwa wali danan joi lai mingo putem tha nongka na paro bogi da haibani adon sida hairi sidi nonga kaina paimole dangsa makoi wa kungsing bulong na taiba 사이타가 보다나 하이고 마담도 양 상다나 하이가 하이가 와이기 보게지 양다 이거 세석과 어동도 하이더니 어두가 고탕 탕마게 데비신다이 셈 하이 대나 바이가 수사는 세석도 보니 저 하이지 어도 사용나 때티나 셈비바 와리부 텐타는 가이 석고 마담다 하이바 보영문이 하이기 아기 때문에 제 가성나 많이 양 섬나 그러나 농안 가이나 왁시나 와리 보이나 사단의 리브들이 전대만이나 가호부들이 아는 게 북한보다 사흘라가 도보니 하이기 양 삼나 빠리나 하던데 야오보니 마이나 삼제들이 일단 하이나 수마당 너희가 마시 배우고 있는 거 만지에는 좀 한번이 헤블리만 빠티에 해버세 거기다 헤블리에서 보이나 술지분이 헤블리에서 보이나 거기다 술이 아르시 밑에도 그게 행동을 강조해서 아는데 북한번에 헤비마 파티에 술자리 세상에 하는지 그 법도 알거든요. 그러나 안오버 와이나 보이나 술을 시키는 때 헤비는 생보다 이거 술 통동나 가이를 가이를 짠을 그러니까 등장이 만데 아리부터 짠내는 아리부터 파지나 하이는 아는데 북한번에 헤비마 파티에 술자리 세상에 하이네. 수마이나 좀 레이 거기 머밍 타버지 거기 아리는 그 사이트다 마야는 더 타버지 왜 설득 가와 막 어로 설득 가와 막 이름이 시게 나이키 설득 뭐냐 어둠 산에 동안에 그나 마더리 가가 막 하다 닥터 카마가나 이거 타고 나때 거기들 이제 거기들이 아리버 사이트도 머밍 타버지 와리기 설득 뭐냐 제 다른 데 라이브는 무슨 가만히 이렇게 해지 아드마이 동 사탄 저보다 도도 도보더기 사고 할들이 사이에 이설래 아드마이 동 와리도 하다래 마스마이 와리 설득 뭐냐 나더라가 거기 전대비 지라서 뭐지 지라서 뭐 와리 중을 열간다 지라서 그 라이 시모 하는 동야 상들이 테마스나 때 설명이 있습니다. 라이도 시험에 해나 스마이너 피 시서 수카로 빨리 아도가 거시 가이나 던전인들이 마담 수카를 넣으래 야나 마풍파가 거기 남았다 마이로시게 남았다 아무리 만리부리 거래도기 북가이다 거기서 지키고 있는 수양나 거기다 마통 따르는 데가 양너 저거 모르면 뭐가 메이테론 아리버기 저기 센츄리 마망이 본주버세 이사기 마망이 당의 꽉시기 호리론기 나리 군 양너 뽕파나 양너 지혜농 땅아봐 아니면 양로로 뭐 당시대다 부통비를 빠세 아이 아무 하나 나나 사무 하나 가르쳐리 그거 마시부 도보다 마팅 방비로 거짓말 그거 거기 어몽풍도 필라데스에도 도쿠멘션 센터기 다시 퍼블리시 도비르바 야무부수 하나나 다르잖아요. 뭐 당시 뭐 하고 그랬어요.